Touheidaba thabak khara mayamnadi social media da Facebook da WhatsApp da yamna toina tawnaba nupasu adum tawi nupisu tawi sigi thabakse aduda nupi nan khara namna taw haidari sida atamna nupi da antana yengugidi laite ado touheidaba thabak singje ai haijarake mayam taw yawrasu adum tawbidanaba mayam thamjake ahanba number 1 je nupisu nupasu Facebook da maga chap manaba account je ma masana hangjarani ko hangjaraga Facebook da mane screenshot lauraga thagalaga caption da sinu baje kanano sinu bije kana aigi photo ralaga fake account hani je me sina te report to yo ga da tag to sun faida kana gumba mi amana ma sa ga hanga baju dum yaron gani to ai sada thengnare masana admaina hangjaraga tag to salaga ko popularity da lira kaino khangdi dusugomba thabakse tawhaide adu number 2 da Facebook sida nupa ja khangnaba magi boyfriend je laina nupa ani na jaga ahum saina koi basu dum lai masige thabakse tawhaide number 3 da call waiting the day call busy gomba yamna lai je tawhaide masi thuna sikale ko adu number 4 da chongdana chongjanaraga masagi maraldo losanaba hotnabaje sige thabakse mi kharadi dum tawi sige thabakse phatte tawigano number 5 ta nupa atopana magi account da chong khangna ningbagi nuksibagi nang nupa koibra nupa khangnaba laibra boyfriend laibra kaina hangakpa matamda nupa do masak kitang phajaraga nako aslaitida aidi nupa chi khangna de nupa khangna ningdre adum samaina sumna adum lairani gaina haiba diba nupa do kitang masak to khara kai hatare phajaba wat ba hatare adugumba oiragana laiye daram zoron wijuwis khalifa patu do koi shani gaina haiba hatare ko che aina paleba mi do koi Facebook da hoji adamaina part 1 2 atu wijuwe tu ata gaina September November January king queen adu daiti September minai gaina am lainare na adugi haijabani ko sida aina hoji pangiba mi do leiramaga ju ngakpiyo ai adum haijabana te aduga taruk subujina message suman handaba aibadi since the evolution of birth haitare ko apoklak padagi maji message sunghan hek handaba ada kamai tawgedana kaigumba magi net pack se luiraba ado itardine message mayam mamang da tharke mayam sangaga ne hai ga har ka jamana hello ga hanba da ke dawri kholi ga han hai ba kanda as net param mane net pack loire asam nungai te ga tawba dai status ta ga je as kana lai gi ai net pack loire ta copy ro o pukjel chawba kana no ga ina samaina tawba kambu um chulai masi am tawida ba thabak ne fatte ko number 3 subasina kaino hai matamda koi nupa na traga nupi jina kana gomba ama ngaujabajida yaningum ju taw daidi kai haini khara nuksibai mong ju utpa hai tare do kai gomba nupa na traga nupi dana serious usala kanda di ko as ai khangna balaye nang hana haira ujatra gaina yamna sadhu mohon yamna gyan taba koi gi adugumba gyan gi horakpam gumba tegi tholakpak mi gi type da ngangba mi ju leiba sije tawbi gano fatte aduga nipan subajina khoi gi kwa talab charda charaga maya ga je khoi gi calling karaga ko yamna gyan taba saba mi ga yamna sidaba aidi yamna mingonda pasan ga piwa itare mi ne kitang tawbada asnang kai di fatte ni adu tawtini ga ko yeng janba mi khara julai sigi thabak che fatte simaju aduga mapan subajina maka khangnariba nupa natraga nupi dugi Facebook natraga WhatsApp account mana pairane ba aduga amaduna nangi jubiro haira kandana ne snang ai yam thajadabra anuksina bajida adamai thajana dradi kamai tawduno yare toknaraji gaina hai bai dar mana mi gi do pairani ha adom mi duna magi paige haira kandana thajadabra isi khangdre sunguma thabak si dum tawba lei je fatte tawbigano adu tara subada chayol khudingi ko
Facebook WhatsApp sidane I am single ai nupa nawa laude nupi nawa laude single is the best kaina haiba party ama sungumbaje ai khangdre adum khalo sungumbaje si nupa nupi si phangani thajade phangaju expect gumba adugumba phangadra ai khangdre duga drama thoi subasina nupa nupi yam sanga taw hai tar da koibaga pulap pulap satminaba adi photo ga kapaga Facebook ta muk thagat WhatsApp ta muk thagat nupa amatang nate ko amaga amuk daidi nupa ju nupi amaga amuk ado hanguraga na aigi cousin ne aigi pokminaba aigi iwani daidi aigi mamang leikai gi aingwanda ngaujaba crush tugi manau pani gaina sungumba samai tawbaje fatte sungumba yam toimala adi HIV gumba pakale mathang train thoi subajina nupigin nupana tawde Facebook sida dress sena dai chada baje masana khangna ai leli forest ai sheli kangau je na dai chatri ko si thagalura di mine kainom di soida nga ani ko je khangna ni setla ka thagalani aduga mayam dagi attention seek tawani ko attention ni rani aduga magi caption da no bad comment pibirakanu kaina yamna jamjaba lanjadaba sara thagalani aduga miduna comment pirani aduni adani na adudagidi mana midugi comment screenshot lauraga mo thagattoiba si mi je yango akhatabani adu tawbani ada tawbani na mina comment do adugumba pirakani khangna thagalini ba mai do adu sungumba party ji jo ai kai no ha kai haidino khangde fatte tawbigano aduga number 13 jina koi class 11 12 ka ba 10 ga loirakpa pi gaina tawgale Facebook my profile da gumba da idea paina kai no ma hairu daga che nawa laude my life my rule gain tawganba chugumba je hayeng mau oirakanda koi gi rice cooker wire tatpada koi chakumba thongale fatte sungomba je tawgano tawhoidaba thabakne aduga taramari subasina yumda leirakanda imungi magi mama baba da ima baba gaina kauba haidar ado mina message ta gumba sum ga wa gumba sum ha ngangna ba kan dadi ko ai mami na ai daddy na ai popi na gaina yamna keshna bi type ta do adu to ide fatte aduga aroi ba number 15 gi ja sijina yamna show up to ba party gi akoi gi khudam oina mina kai dawre ge gaina icham samna hangjarak pachidane TV yengi ye hairaga loi ba ya ba poda I quit the haki laptop the Korean my forever love of my life idol K-pop ijo of the life of telepathy gi isai yengi kaina haibado adu yamna show up tawjaba male adu dugumba thabak to hoide tawfigano